ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯀꯦꯠꯄꯤ ꯂꯩꯔꯥꯡꯒꯤ ꯄꯣꯂꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥ ꯆꯥꯎꯔꯦꯟ! ꯇꯥ ꯆꯥꯎꯔꯦꯟ! ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯀꯧꯔꯛꯂꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯆꯥꯎꯔꯦꯜ ꯉꯛꯅ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯔꯦ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ "ꯂꯩꯔꯥꯡ, ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ? ꯃꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯁꯨ ꯐꯠꯇꯕ꯭ꯔꯥ ꯈꯜꯂꯤ"꯫ ꯆꯥꯎꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯂꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯔ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯔꯥꯡꯅ ꯁꯥꯎꯅ "ꯇꯥ ꯆꯥꯎꯔꯦꯜ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯀꯤꯕ ꯄꯣꯛꯑꯝꯒꯅꯤꯀꯣ? ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯤꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯂꯩꯔꯥꯡꯗꯨ ꯄꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯈꯟꯗꯨꯅ ꯌꯦꯡꯂꯨꯔꯕꯗꯤ ꯂꯩꯔꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯎꯅꯤꯡꯕꯒꯤ ꯂꯩꯔꯥꯡꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯅꯤ꯫ "ꯂꯩꯔꯥꯡ, ꯅꯪ ꯆꯠꯂꯣ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯗ ꯅꯠꯇꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯏꯄꯥꯁꯦ ꯁꯤꯐꯥꯎꯕ ꯌꯥꯎꯅ ꯑꯋꯥꯕ ꯇꯥꯔꯅꯤ". ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯒꯦ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯐꯪꯂꯅꯤ ꯈꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯒꯤ ꯃꯄꯥ ꯕꯁꯟꯇꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯆꯥꯎꯔꯦꯜꯗ ꯋꯥꯔꯧꯗꯕꯗꯤ ꯉꯝꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯂꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯤ ꯑꯃꯐꯥꯎꯕ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ "ꯍꯩ, ꯂꯝꯀꯦꯠꯄꯤ ꯂꯩꯔꯥꯡ! ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯁꯤꯗ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤ? ꯀꯩꯗꯧꯔꯤꯒꯦꯕ? ꯍꯩ, ꯃꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ? ꯂꯝꯀꯦꯠꯄꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯁꯝ ꯐꯣꯏꯔꯒ ꯄ꯭ꯔꯞ ꯄꯨꯈꯤꯕ ꯀꯩꯗꯧꯏ"꯫ ꯀꯗꯣꯝꯗꯒꯤꯅꯣ ꯃꯄꯥ ꯂꯥꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯁꯅꯥ ꯁꯥꯎꯔꯥꯡꯅꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ꯫ "ꯍꯩ, ꯋꯥꯔꯛꯄ ꯏꯟꯗꯕꯤ! ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁ, ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯣꯕ ꯈꯟꯗꯣꯏꯁꯦ? ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯂꯥꯎꯀꯣ, ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯨ ꯂꯥꯎ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯏꯕꯦꯝꯃ"꯫ ꯊꯥꯁꯅꯥꯗꯣ ꯆꯥꯎꯔꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ, ꯅꯪꯁꯨꯅꯦ ꯋꯥꯈꯜꯗꯣ ꯈꯤꯇꯪꯗꯤ ꯈꯟꯊꯧ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯧꯊꯣꯛꯂꯒ ꯎꯅꯅꯤꯗꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯀꯣꯛꯇꯣ ꯉꯛꯇꯕ ꯉꯝꯗꯦ"꯫ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯆꯥꯎꯔꯦꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯅ ꯑꯣꯏꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯃꯥ, ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦꯕ꯫ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯥꯅ ꯀꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯎꯅꯤꯡꯗꯨꯅ ꯑꯩ ꯏꯁꯥꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗ ꯑꯗꯨꯝꯅ ꯕꯗꯅꯥꯝ ꯇꯧꯕꯤꯒꯅꯨ ꯏꯃꯥ"꯫ ꯕꯁꯟꯇ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ "ꯃꯃꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝ ꯀꯔꯤꯅꯣ? ꯋꯥꯈꯜ ꯇꯥꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯩꯔꯥꯡ, ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯔꯣ ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯥꯎꯅꯤ ꯅꯪꯕꯣ"꯫ ꯃꯃꯥꯅ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯆꯠꯇꯕ ꯃꯈꯩ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯁꯥꯎꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯇꯅ ꯏꯜꯂꯒ ꯄꯨꯈ꯭ꯔꯦ꯫ ꯀꯔꯤꯗꯤ ꯇꯧꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯥꯎꯔꯦꯜꯗꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯇꯥꯕꯅꯤ꯫ ꯃꯥꯅ ꯈꯥꯝꯂꯨꯕꯒꯤ ꯃꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯈꯨꯜ ꯑꯗꯨꯗ ꯃꯃꯤꯡ ꯈꯛ ꯇꯥꯕꯗ ꯀꯤꯅꯔꯤꯕ ꯕꯁꯟꯇꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯂꯥꯏꯔꯕ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏ ꯑꯗꯨꯅ ꯑꯔꯥꯟꯕ ꯇꯥꯔꯒ ꯂꯩꯍꯧꯏ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦꯍꯦ, ꯈꯪꯉꯤꯅꯦ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯅꯦ"꯫ ꯑꯗꯨ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜꯒꯤ ꯃꯄꯥ ꯆꯟꯗ꯭ꯔꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯆꯟꯗ꯭ꯔꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯕꯁꯟꯇ ꯋꯥꯟꯊ ꯅꯣꯛꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ, ꯅꯌꯨꯝ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯁꯪꯒꯣꯜꯗ ꯑꯍꯤꯡ ꯂꯦꯛꯄ ꯅꯄꯥꯅ ꯆꯥꯅ ꯕꯁꯟꯇ ꯑꯩꯒꯤ ꯏꯆꯥꯕꯨ ꯈꯣꯏ ꯊꯥꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯀꯝꯗꯧꯏ, ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯏꯪꯈ꯭ꯔꯕꯁꯤꯗ"꯫ ꯏꯪꯊꯝꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯆꯔꯨ ꯃꯊꯛꯇ ꯐꯤ ꯊꯥꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯖꯔꯝꯕ ꯆꯥꯎꯔꯦꯜꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯕꯥꯔꯇꯤꯟ ꯑꯗꯨꯅ ꯍꯩꯖꯤꯟꯕꯤꯔꯕꯅꯤꯅ
ꯈꯪꯂꯒ ꯍꯧꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯆꯥꯎꯔꯦꯜꯗꯨ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯟꯗ꯭ꯔꯁꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯕꯁꯟꯇꯗꯨ ꯆꯟꯗ꯭ꯔꯗ ꯌꯦꯡꯂꯒ, "ꯍꯩ, ꯆꯟꯗ꯭ꯔ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯄꯣ, ꯑꯩꯅ ꯅꯪꯒꯤ ꯅꯊꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯏꯍꯨꯜꯒ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯅꯤ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯔꯝꯕ ꯑꯣꯏꯌꯨ꯫ ꯕꯁꯟꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯝꯒꯗꯕꯅꯤ." ꯕꯁꯟꯇꯒꯤ ꯃꯇꯧꯗꯨꯗ ꯍꯟꯗꯛꯇꯤ ꯆꯥꯎꯔꯦꯜꯗꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯟꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯁꯟꯊꯤꯗꯨ ꯇꯥꯞꯍꯦꯛꯇ ꯄꯥꯏꯈꯠꯂꯒ ꯕꯁꯟꯇꯒꯤ ꯃꯃꯥꯏꯗ ꯐꯠꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯤ꯫ ꯕꯁꯟꯇꯒꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯆꯤꯟ ꯃꯌꯥꯗ ꯄꯥꯟꯕꯗꯒꯤ ꯆꯕꯥꯛ ꯑꯣꯏꯅ ꯇꯩꯔꯦ꯫ ꯆꯟꯗ꯭ꯔꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯀꯝꯗꯧꯏ ꯅꯪ ꯍꯥꯏꯅ ꯈꯟꯗꯨꯅ ꯕꯁꯟꯇꯗꯨ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯆꯥꯎꯔꯦꯜꯗ ꯂꯥꯎꯔꯛꯏ꯫ "ꯍꯩ, ꯃꯤꯅꯥꯏ ꯃꯆꯥ, ꯂꯨꯈꯥꯛ ꯆꯥꯕ! ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯕ ꯅꯄꯥ ꯅꯆꯥꯅ ꯕꯁꯟꯇ ꯑꯩꯕꯨ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯆꯥꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ?" ꯑꯁꯨꯝꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯁꯥꯎꯅ ꯐꯤ ꯀꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯁꯟꯇ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯟꯗ꯭ꯔ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯕꯨꯡꯉꯣ, ꯕꯁꯟꯇꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕ ꯃꯇꯧ ꯑꯁꯦ ꯏꯄꯥ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦꯅꯦ ꯏꯕꯨꯡꯉꯣ." "ꯕꯕꯥ, ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯒꯤ ꯕꯕꯥꯅ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯕꯕꯥꯒꯤ ꯐꯤꯔꯣꯜꯗꯣ ꯑꯝꯇ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎ꯫ ꯑꯁꯨꯛ ꯏꯪꯈ꯭ꯔꯕꯁꯤꯗ ꯃꯤꯐꯠꯇꯁꯤꯅ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯇꯧꯕꯤꯔꯝꯂꯤꯕꯅꯣ." ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯁꯟꯇꯁꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯐꯥꯎꯕ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏ, ꯊꯥꯁꯅꯥ! ꯊꯥꯁꯅꯥ! ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ?" "ꯇꯥꯔꯦ ꯇꯥꯔꯦ." ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯍꯩ, ꯂꯝꯀꯦꯠꯄꯤ, ꯅꯄꯥ ꯂꯥꯛꯈ꯭ꯔꯦ꯫ ꯅꯪ ꯐꯖꯅ ꯇꯨꯝꯍꯧꯔꯣꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯐꯝ ꯅꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯍꯥꯏꯕꯤꯔꯤꯁꯤꯅꯤ." ꯃꯄꯥꯟꯗꯒꯤ ꯕꯁꯟꯇꯅ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ, ꯊꯥꯁꯅꯥ! ꯅꯪꯕꯨ ꯅꯠꯇꯕ꯭ꯔꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ? ꯅꯅꯥꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ, ꯊꯣꯔꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯁꯟꯇ ꯍꯦꯛ ꯎꯕꯒ ꯊꯥꯁꯅꯥꯅ ꯉꯛꯅ, "ꯍꯩꯃꯥ, ꯃꯈꯣꯏ ꯕꯥꯕꯣ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯋꯥꯅꯦ?" "ꯍꯩ, ꯍꯪꯗꯅ ꯂꯩꯔꯅꯨ. ꯃꯥꯏ ꯃꯤꯠꯁꯦ ꯏꯁꯤꯡ ꯑꯝꯇ ꯆꯥꯝꯊꯣꯛꯅꯕ ꯇꯧꯔꯨ ꯂꯥꯎ." ꯁꯣꯝꯗꯅ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯆꯟꯗ꯭ꯔꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯖꯕ ꯖꯥꯠ ꯅꯠꯇꯦ꯫ ꯆꯥꯎꯔꯦꯜꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯩꯁꯨ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ꯫ "ꯃꯈꯣꯏ ꯃꯄꯥ, ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯋꯥꯅꯦ? ꯅꯨꯡꯁꯥꯒꯨꯝꯅ ꯀꯤꯅꯔꯕ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯃꯤꯕ ꯃꯤꯗꯣ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯤꯗꯨ ꯀꯅꯥꯅꯣꯕ? ꯃꯤꯅꯥꯏ ꯃꯆꯥꯗꯨꯅꯅꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯛꯆꯅ ꯇꯧꯔꯛꯈ꯭ꯔꯤꯕꯅꯣ? ꯃꯥ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯍꯩꯃꯥ, ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ! ꯆꯨꯗꯠꯅꯕ ꯃꯥꯅ ꯏꯆꯥ ꯁꯅꯥꯕꯨꯁꯨ ꯅꯝꯗꯅ ꯂꯧꯒꯦ ꯊꯧꯔꯥꯡꯕꯇ ꯅꯠꯇꯅ ꯃꯈꯣꯏ ꯃꯄꯥꯗꯁꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯧꯔꯛꯄ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯥ?" ꯏꯊꯥ ꯊꯥꯖꯗꯅ ꯅꯥꯀꯟꯗꯒꯤ ꯐꯠ ꯈꯥꯝꯂꯛꯏ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯀꯥꯏꯕ ꯍꯥꯟꯅ ꯇꯧꯔꯝꯕꯅ ꯃꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯏꯕꯅꯤ꯫ ꯃꯤꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯕꯤꯒꯅꯨ." ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯥꯁꯅꯥꯅ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯏꯕꯦꯝꯃ, ꯍꯩꯄꯥ ꯁꯥꯕꯤ! ꯅꯪꯅ ꯏꯃꯥ ꯁꯥꯕꯤꯔꯤꯅꯦ ꯍꯥ? ꯍꯟꯊꯕ ꯃꯤꯗ ꯍꯟꯊꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯍꯟꯊꯅ ꯌꯦꯡꯒꯅꯤ? ꯀꯅꯥꯗ ꯍꯟꯊꯅ ꯌꯦꯡꯗꯣꯏꯅꯣꯕ? ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯤ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤ ꯅꯪꯕꯨꯅꯤꯅꯦ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯣꯏꯗꯒꯤ ꯍꯦꯟꯒꯠꯄ ꯃꯤꯒ ꯄꯥꯟꯅꯗꯨꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯅꯪꯅ ꯏꯁ! ꯑꯩꯗꯤꯅꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄꯖꯥꯠꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ." ꯕꯁꯟꯇꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ, "ꯊꯣꯛꯑꯣ, ꯅꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯣ. ꯅꯁꯛꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ." ꯊꯥꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯐꯠ ꯊꯣꯛꯈꯤ꯫ ꯂꯩꯔꯥꯡꯁꯨ ꯃꯄꯥꯗ ꯀꯤꯔꯞ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ "ꯍꯥꯏ, ꯑꯔꯥꯡꯕꯤ, ꯑꯔꯥꯡꯕꯤ, ꯅꯪꯕꯨ ꯆꯠꯂꯨꯅꯦꯍꯦ, ꯆꯠꯂꯨ ꯍꯥꯏꯔꯒ."
ꯍꯩꯃ ꯇꯥꯗ ꯉꯁꯤꯅ ꯀꯅꯥꯒꯤ ꯐꯧꯅꯣ ꯆꯤꯡꯈꯠꯂꯛꯏꯁꯤꯕꯣ ꯑꯦ ꯏꯕꯨꯡꯉꯣ ꯆꯥꯎꯍꯟꯅꯤꯗꯅ ꯃꯈꯥꯒꯤ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀꯤ ꯐꯧꯅꯤꯅꯦꯍꯦ ꯆꯥꯎꯍꯟꯗꯨ ꯅꯣꯛꯂꯒ ꯑꯁ ꯇꯥꯗ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯊꯤꯅꯁꯨ ꯄꯪꯈ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯛ ꯊꯤꯅ ꯄꯪꯕꯗꯤ ꯁꯦꯜꯁꯨ ꯐꯪꯉꯣꯏꯗꯕ ꯃꯆꯥ ꯁꯨꯅꯤꯡꯗꯕꯃꯛꯇ ꯄꯣꯛꯁꯤꯟꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯧ ꯑꯃꯨꯛ ꯆꯤꯡꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ ꯌꯥꯈꯤꯔꯣꯏ ꯇꯥꯗꯅ ꯑꯁꯨꯝꯅ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯂꯦꯟꯈꯤꯅꯤ ꯁꯤꯃꯛꯅ ꯑꯣꯏꯕꯖꯥꯠꯅꯤ ꯅꯆꯥꯅꯨꯄꯥꯅ ꯅꯌꯨꯝ ꯑꯃ ꯐꯥꯎꯕ ꯁꯥꯗꯈꯩ ꯃꯤꯒꯤ ꯁꯪꯒꯣꯜ ꯑꯗꯨꯗ ꯈꯔ ꯂꯦꯛ ꯑꯃꯗ ꯈꯔ ꯂꯩ ꯇꯧꯔꯤꯕꯗꯣ ꯁꯟꯗꯨꯁꯨ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯅꯠꯇꯕ ꯐꯖꯔꯤꯅꯤ ꯇꯥꯗ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯈꯟꯕꯤꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯏꯕꯨꯡꯉꯣ ꯆꯥꯎꯍꯟ ꯏꯄꯥ ꯏꯆꯥꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨꯗ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯁꯣꯟ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯃ ꯃꯔꯥꯏꯅ ꯀꯣꯛꯆꯈꯤꯅꯤꯀꯣ ꯂꯥꯏꯔꯕꯒꯤ ꯅꯌꯥꯝꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯁꯤꯜꯂꯨꯗꯦ ꯏꯌꯥꯝꯕ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯗꯨ ꯁꯟ ꯒꯥꯔꯤ ꯈꯤꯇꯪ ꯌꯥꯡꯂꯞ ꯇꯧꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯥꯎꯍꯟꯗꯨ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯂꯩꯍꯧꯏ ꯍꯩꯃ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯁꯦꯁꯦ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯏꯆꯥꯁꯤꯗꯤ ꯍꯣꯔꯦꯟꯅꯦ ꯅꯅꯥꯎꯁꯤꯡ ꯂꯥꯛꯂꯒ ꯃꯪꯒꯣꯜ ꯐꯥꯎꯕ ꯍꯣꯟꯖꯤꯜꯍꯜꯂꯒꯦ ꯑꯗꯨ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯕ꯭ꯔꯅꯦ ꯈꯨꯔꯥ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯈꯔ ꯆꯠꯊꯣꯛꯈꯤꯗꯅ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯊꯣꯡꯍꯧꯗ꯭ꯔꯤ ꯑꯩꯅ ꯍꯜꯂꯒ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯇꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯉꯥꯁꯦ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯊꯣꯡꯇꯣꯛꯂꯒ ꯅꯄꯥꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯣꯀꯣ ꯌꯥꯅꯤꯗ ꯈꯨꯔꯥꯒꯤ ꯆꯥꯅꯅꯕ ꯑꯗꯨꯝ ꯊꯝꯕꯤꯍꯧꯔꯣ ꯍꯩꯃ ꯑꯩꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯃꯛꯇꯗ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯈꯥꯒꯤ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯕ ꯅꯆꯟꯅꯨꯄꯤꯗꯨꯅꯅꯦ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ ꯄꯤꯔꯝꯕꯅꯤ ꯉꯥ 2 ꯄꯨꯔꯛꯑꯝꯕꯅꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯃꯅ ꯅꯪꯒꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯊꯅꯝꯂꯤꯕꯅꯤꯅꯦꯍꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯈꯨꯔꯥ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯏꯄꯥ ꯏꯆꯥ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯍꯣꯏꯅꯦ ꯆꯠꯂꯣ ꯈꯨꯔꯥꯅ ꯂꯩꯕ ꯀꯥꯟꯗ ꯏꯆꯥꯒꯤ ꯁꯦꯜꯁꯨ ꯄꯤꯕꯤꯈꯤꯅꯤꯗ ꯌꯥꯔꯅꯤꯗ ꯈꯨꯔꯥꯒꯤꯁꯦ ꯁꯤꯈꯛ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ ꯈꯨꯔꯥ ꯍꯣꯏ ꯆꯠꯂꯣ ꯕꯥꯕꯥ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩ ꯁꯤꯗꯣꯔꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯁꯦ ꯒꯣꯔꯣꯡ ꯈꯣꯡꯉꯦꯕ ꯕꯥꯕꯥ ꯅꯪ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛꯇꯨ ꯊꯣꯡꯇꯣꯛꯑꯝꯕ ꯀꯩꯗꯧꯒꯦꯅꯦ ꯅꯪꯕꯣ ꯃꯩꯕꯨꯗꯤ ꯍꯧꯒꯠꯄ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯕꯥꯕꯥ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯏꯟꯖꯥꯡꯒ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯁꯤ ꯈꯛꯇ ꯑꯣꯏꯅ ꯆꯥꯔꯁꯤꯔꯣ ꯀꯔꯤꯒꯤ ꯆꯥꯛ ꯈꯛꯇ ꯆꯥꯔꯨꯈꯤꯅꯤ ꯍꯥꯏꯕꯒꯦ ꯇꯨ ꯏꯄꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯤ ꯊꯣꯡꯉꯒ ꯍꯥꯎꯅ ꯏꯄꯥ ꯏꯆꯥ ꯆꯥꯃꯤꯟꯅꯔꯗꯕꯅꯤ ꯍꯩꯃꯥ ꯀꯩꯅꯣ ꯉꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯅ ꯕꯥꯕꯥ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ ꯈꯨꯔꯥ ꯇꯣꯝꯄꯣꯛꯅ ꯏꯄꯥ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤꯕꯅꯤ ꯐꯔꯦꯗ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯑꯗꯣ ꯑꯩ ꯉꯥꯁꯦ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨ ꯊꯣꯡꯕꯗꯤ ꯄꯥꯕꯅ ꯊꯣꯡꯉꯨꯀꯣ ꯑꯩꯅ ꯊꯣꯡꯉꯗꯤ ꯍꯥꯎꯔꯣꯏꯕ ꯍꯣꯏꯅꯦ ꯄꯥꯕꯅ ꯏꯔꯨꯖꯣꯝ ꯍꯩꯊꯔꯨꯈꯤꯒꯦ ꯍꯨꯃꯥꯡ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯄꯨꯡꯅꯞ ꯅꯞꯄꯦ ꯏꯁꯥꯁꯦ ꯅꯪ ꯉꯥꯁꯦ ꯁꯦꯝꯗꯣꯛꯑꯝꯃꯣꯀꯣ ꯍꯣꯏ ꯕꯥꯕꯥ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯗꯨ ꯏꯔꯨꯖꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯏꯁꯥꯎꯅꯔꯕ ꯕꯁꯟꯇꯗꯨ ꯐꯥꯖꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯊꯥꯁꯅꯥꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯃꯥ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯄꯥ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯃꯇꯧ ꯑꯗꯣ ꯈꯪꯗꯕ꯭ꯔꯅꯤ ꯅꯪꯕꯣ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯊꯞꯊꯕꯤꯈꯣ ꯑꯩꯈꯣꯏꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ ꯂꯩꯇꯦ ꯃꯈꯥꯗ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯂꯩꯔꯥꯡꯁꯤꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕꯗꯨꯗꯤ ꯐꯖꯗꯦ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯐꯖꯐꯝꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯅꯤꯅ ꯑꯩꯈꯣꯏꯈꯛ ꯏꯖꯠ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯏꯍꯦ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯨ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯜꯂꯛꯇꯕꯁꯤ ꯐꯥꯎꯕꯗ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯕ
Kana khanghan da thokiba ngarang numidangi warido ngasi makhoi mapana nauna amu wakai taururabadi lekai sara sangadawribani mado karigi khangdabano phajafam legedraba aikhoisi magi nupina nganglibudo amarom da khanduna yenglurabadi lande haiba basantana khanglami adubu chawralgi mapa machadi mana saungingliba adu punsigi kokani haiba thajadre ngaihak tumina leiraba matungda magi nupida yenglaga khoisaunaraga hairei masi pumbase waraktabi nangi nacha nupiduna thokhanba ngактani ma aigi nakta khonglei thuna puraga lao asi hairamlaga basanta sauna mapanda thokki thasana so thinthaba tauda macha nupibu kauthoklaga mapagi manakta puraklami makhoi mapa nacha nupi kauthokjara abani kari haigadabano haibiru macha nupida yenglaga asauba khonjelga loinana lamketbi napa aigi mayokta thabak sum tawraklabadi aibu phatte haigana leibak chawi nangna apama nupa ama khanduna ipada hai maduda aina nangbu soidana luhongbigani karigumba aina hairibasini madugi ona tainabada amadi aigi mayokta thabak khak tawgi khangana karigumba hek tawraklaba khudakta thangna yanduna aina nangbu hatkani aibo macha hatpa mapane haiduna saunarabasu kaishu kaidi punsi chupa kaishum sangda lelugi mapana ngangliba mayam aduda akiba poklubadi lairadana magi thokpa khumlai o babana haisinade atopa lairaba nupa koiragasu yai ta chawrel nataba sinatro mapana khumba nangdringaida mamana thasanada phatkhumlai ibema nangi nupa se lairaba nupa natrabadi yamak yadrabra haiwani kariginoba nangna lairabada atuk yamna changkhona khoidaruridubo hai mama nang tumi leyo amukta yai chawrel bu natrabadi chawrel dagi hena lairaba nupa ama oirawasu ipane yai aigi leiriba sampati mayam ase nangi loina oigadoribani adubu mi ushitaba mapa macha adugi manakta aina aigi ichanupi thajabadi khak oithoktabani karigino nakhoina ta chawrelgi mapa machada aduk singnariba makhoi mapa machana imungsigi mangnaba kaitokhrage hai thogurjalo nasaktu yengni aina hakiba wadugi ona tainabada tawrakpa thoklagadi matamduda aina nangbu ichani haiba khangloi aina hakiba khuding thabak oina loina pangthorakani upai leite leirangdu magi kada laktuna kapammi chawreldi leiranggi wakhal thoina hena khanjilude nongmagi chara phawba yamna wana chaba mana leirangbu mitaruduna kari tawrudoino khantoi adugi sumathakta magi nuksi nungolda yam ka hena lupshinba pamdaba misak amani hojik mahakna khwaidagi nuksijaba misak haibadu mahakki apokpa mapa khaktani nakal amaromdana leirangsu mapana haikibagi matung inna ma chawrelgi wakhal kawragi khalami adumakna mahak afaba wakhaldi kaisu khalamde mahak auba nupa khuding koiduna mapada singnaba pamlami amaromda amuk khalurabadi mahakki wakhaldu kari sopaba wakhaldi oide madu phatte haiba phana khangduna su mahakna magi mababu yamna singnakre numit kharani asida honglakliba machagi sajat adubu basanta magi nupida sauna nganglami mama karinoba nacha nupina tawribase mamangi thambal haiba angang asiga paraga mana tawriba mayamse kain phatteda nangi nacha nupise wakhal onthokna tade makhoi mapa chawrelgadi amu mai onsinakkidraba mali thoini hena khanjinbirunuse maraina ngawba hanjarakjani makhoi babungi ningbodo madi thongledana ichanupina ne chawrel ubada sonjilabani hojikti hoine hoine mama adugi budi yamna pharabani ne aduda as adu ada tawranu matam khara langjasanu hayeng mayu makai palaga langba yaba nate madugi sune wa oine hek tawba haunabraba khongthang haina jatrabadi soiba haibasisu mikupta oibanina pharese madi tungkraba natro magi nupagi wangangduda thasana kitang adu pakhalak tawi mamaidu humang ana pikakre magi nupigi mataw aduda basanta do kari khalurabano khangde sauna amuk hairei hai mama angaubi nangondani ne ina hairibase karigino nangna humang ana pikaribaduna madi thambal hoida leikre ngasidi
ꯊꯥꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯁꯟꯇ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ, ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ꯫ ꯊꯥꯁꯅꯥ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯅꯣ? ꯍꯥ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯕꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯗꯣ? ꯅꯪ ꯅꯆꯥꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯊꯝꯕꯥꯜ ꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯕ? ꯀꯅꯥꯅ ꯈꯪꯅꯤ, ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯆꯥꯎꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯂꯕꯗꯤ, ꯂꯣꯟꯅ ꯎꯅꯔꯝꯂꯕꯗꯤ? ꯃꯈꯣꯏ ꯃꯄꯥ, ꯑꯗꯨꯗꯤ ꯇꯧꯔꯔꯣꯏ, ꯑꯩ ꯃꯨꯟꯅ ꯈꯪꯏ꯫ ꯊꯥꯁꯅꯥꯒꯤ ꯄꯥꯈꯨꯝꯗꯨꯗ ꯕꯁꯟꯇ ꯁꯥꯎꯅ ꯊꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ? ꯍꯥ? ꯀꯔꯤꯅꯣꯕ? ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯗꯤ ꯀꯗꯥꯏꯗꯒꯤ ꯐꯔꯨꯅꯤꯒꯦ? ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ꯫ ꯂꯝꯀꯤꯠꯄꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯈꯨꯠꯂ ꯃꯈꯣꯡꯂ ꯊꯨꯗꯦꯛꯂꯒ ꯊꯝꯁꯤ꯫ ꯑꯩ ꯃꯨꯟꯅ ꯈꯪꯏ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ꯫ ꯐꯩ, ꯈꯪꯂꯤꯗꯅ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯂꯤꯆꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯊꯥꯁꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯍꯩꯃꯥ, ꯂꯩꯔꯥꯡ, ꯂꯩꯔꯥꯡ, ꯅꯣꯏ ꯄꯥꯕꯒ ꯅꯣꯏ ꯏꯃꯥꯒ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡ ꯀꯩꯁꯨ ꯀꯤꯕ ꯄꯣꯛꯇꯦ, ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯅꯨꯄꯥꯗꯨꯒ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯁꯨ ꯕꯁꯟꯇꯒ ꯊꯥꯁꯅꯥꯒ ꯂꯥꯛꯄ ꯎꯍꯧꯏ꯫ ꯑꯗꯨꯋꯥꯏ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯂꯩꯔꯥꯡ, ꯑꯩ ꯆꯠꯂꯒꯦ, ꯅꯣꯏ ꯄꯥꯕꯒ ꯅꯣꯏ ꯏꯃꯥꯒ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏ꯫ ꯊꯝꯕꯥꯜꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯥꯝ ꯀꯤꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯂꯩꯔꯥꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯈꯟꯒꯅꯨ, ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯥꯕꯒꯗ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯇꯣꯏꯅꯤ꯫ ꯅꯪꯁꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯣꯏꯅꯤ, ꯈꯪꯉꯦꯗꯅ꯫ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯗꯛꯇ ꯀꯩꯅꯥꯒꯠꯀꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯗꯕꯅꯤ꯫ ꯂꯩꯔꯥꯡꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕ ꯄꯣꯛꯏ, ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯄꯣꯛꯏ꯫ ꯂꯩꯔꯥꯡ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒ ꯅꯪꯒ ꯎꯅꯔꯤꯕ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯒꯦ, ꯌꯧꯁꯤꯜꯂꯛꯑꯦꯕꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯂꯤꯆꯩꯗꯨꯅ ꯇꯨꯡꯗꯒꯤ ꯐꯠꯍꯦꯛꯇ ꯀꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯨꯄꯥꯗꯣ ꯕꯁꯟꯇꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯔꯤꯕ ꯆꯟꯗ꯭ꯔꯒꯤ ꯃꯆꯥ ꯆꯥꯎꯔꯦꯜꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯎꯏ꯫ ꯕꯁꯟꯇ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯁꯅꯥꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯍꯦ, ꯃꯤꯅꯥꯏ ꯃꯆꯥ, ꯉꯁꯤꯁꯨ ꯅꯪ ꯑꯩꯕꯨ ꯁꯤꯡꯅꯔꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ? ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯄꯨꯟꯁꯤꯗꯣ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯇꯨꯒꯠꯆꯩ, ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯅꯄꯥꯅꯗꯤ ꯋꯥꯔꯛꯄꯤꯗ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯅꯤ ꯅꯪ꯫ ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯈꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯂꯝꯀꯤꯠꯄꯤꯁꯦ ꯊꯦꯝꯗꯨꯅ ꯀꯧꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯈꯣꯏ ꯄꯥꯕꯣ, ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯃꯁꯦ ꯃꯥꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯝ ꯑꯁꯤ ꯑꯃꯨꯛꯇ ꯊꯨꯗꯦꯛꯄꯤꯌꯨ꯫ ꯃꯥꯅ ꯑꯍꯤꯡꯗ ꯏꯆꯥꯅꯨꯄꯤꯁꯦ ꯍꯦꯛ ꯍꯦꯛ ꯀꯧꯊꯣꯛꯑꯕꯅꯤꯅ ꯏꯆꯥꯁꯦ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯔꯔꯣꯏ꯫ ꯃꯌꯥꯝꯒꯤ ꯇꯨꯀꯠꯆꯐꯝ ꯑꯣꯏꯔꯅꯤ ꯍꯥꯏꯋꯥꯅꯤ ꯏꯆꯥꯁꯦ꯫ ꯂꯩꯔꯥꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯃꯇꯣꯝꯇ ꯐꯠꯇꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯈꯟꯖꯔꯤ꯫ ꯀꯩꯅꯣꯅꯦ, ꯃꯁꯤꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕ ꯅꯨꯄꯤꯁꯤꯕꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯍꯦꯛ ꯍꯦꯛ ꯎꯅꯕꯖꯥꯠꯅꯤꯅꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯔꯝꯆꯠ ꯀꯌꯥ ꯆꯨꯝꯒꯗꯕ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯥꯅ ꯃꯔꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯗꯨꯅꯁꯨ ꯃꯔꯝꯆꯠ ꯆꯨꯝꯗꯕ ꯅꯨꯄꯤꯗꯤ ꯑꯩ ꯈꯛ ꯂꯧꯔꯣꯏ꯫ ꯂꯩꯔꯥꯡꯗꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯦ, ꯀꯩꯁꯨ ꯃꯣꯡꯍꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏ, ꯆꯟꯗ꯭ꯔ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯅ ꯅꯃꯥꯏ ꯐꯥꯎꯕ ꯑꯣꯟꯊꯣꯔꯛꯇ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯅꯠꯇꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯥꯏ ꯄꯠ ꯂꯩꯊꯣꯔꯛꯂꯒ, ꯑꯩꯗꯤ ꯆꯟꯗ꯭ꯔ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯣꯟꯅꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯩ ꯈꯔ ꯆꯥꯖꯔꯕꯁꯨ ꯉꯁꯤ ꯏꯃꯥꯒ ꯄꯥꯕꯒ ꯊꯦꯡꯅꯖꯕꯁꯦ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯁꯦꯜ ꯐꯅ ꯄꯥꯏꯕ ꯑꯣꯏꯁꯅꯨ, ꯏꯅꯥꯛ ꯐꯅ ꯈꯨꯟꯕ ꯑꯣꯏꯁꯅꯨ, ꯃꯔꯝꯆꯠ ꯆꯨꯝꯗꯕ ꯅꯨꯄꯤꯗꯤ ꯂꯨꯈꯣꯏ ꯑꯩꯅ ꯂꯧꯒꯗꯕ ꯂꯩꯇꯦ꯫ ꯑꯍꯤꯡ ꯑꯍꯤꯡ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯗꯅ ꯎꯅꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯕꯁꯟꯇ ꯑꯃꯗꯤ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯊꯥꯁꯅꯥ ꯕꯁꯟꯇꯗ ꯌꯦꯡꯂꯒ, ꯃꯈꯣꯏ ꯃꯄꯥ,
ꯑꯩꯅꯗꯤ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤꯗꯣ ꯆꯟꯗ꯭ꯔꯒ ꯏꯆꯥꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯔꯣꯏꯕ ꯍꯥꯏ ꯃꯃꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ ꯍꯧꯖꯤꯛ ꯂꯨꯈꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯅꯕꯁꯦ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯌꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯂꯩꯔꯥꯡꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯊꯑꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯃꯈꯣꯏ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯊꯝꯕꯥꯜꯅ ꯂꯣꯟꯅ ꯆꯪꯂꯛꯄꯗꯨ ꯊꯥꯁꯅꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯁꯥꯎꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯍꯥꯏ ꯊꯝꯕꯥꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯨꯔꯥꯟꯕꯤ ꯁꯥꯗꯨꯅ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯂꯛꯂꯤꯕꯗꯤ ꯁꯤꯗ ꯂꯥꯎ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ ꯕꯁꯟꯇꯁꯨ ꯁꯥꯎꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯊꯥꯁꯅꯥ ꯊꯝꯕꯥꯜꯗ ꯁꯥꯎꯔꯪꯅꯅ ꯌꯦꯡꯂꯒ ꯊꯝꯕꯥꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤꯕꯗꯤ ꯅꯪ ꯊꯥꯁꯅꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯋꯥꯍꯩ ꯐꯥꯎꯕ ꯂꯣꯏꯄꯥꯠꯇ꯭ꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯠꯍꯦꯛꯇ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯊꯥꯁꯅꯥ ꯅꯆꯥꯅꯨꯄꯤ ꯋꯥꯔꯛꯇꯕꯤꯗꯨ ꯄꯨꯔꯒ ꯈꯔ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯅꯔꯅꯨ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯣꯏꯒꯤ ꯈꯟꯕꯗ ꯑꯩꯗꯨꯝ ꯏꯀꯥꯏꯖꯩ ꯏꯃꯥꯏꯄꯦꯝꯃ ꯅꯨꯄꯤꯅꯕꯨ ꯑꯁꯨꯛ ꯇꯧꯕ ꯉꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯝꯂꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯨꯕꯗꯗꯤ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕ ꯏꯟꯕꯤꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯁꯛꯇ ꯃꯔꯜꯗ ꯃꯊꯨꯝꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯂꯤꯟꯗꯥꯎꯕꯤ ꯑꯣꯏꯔꯝꯂꯤꯗꯅ ꯑꯩꯗꯤ ꯉꯁꯤꯇꯕꯨ ꯈꯪꯏ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗꯦ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤ ꯑꯣꯏꯔꯝꯃꯤ ꯕꯁꯟꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯐꯠ ꯆꯠꯈꯤ ꯁꯈꯤꯕꯨ ꯃꯊꯃꯣꯏꯗ ꯁꯤꯡꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯊꯝꯕꯥꯜ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯍꯥ ꯏꯆꯦꯁꯨ ꯅꯆꯥꯅꯨꯄꯤ ꯄꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯤꯕꯗꯤ ꯍꯥꯏ ꯂꯩꯔꯥꯡ ꯍꯧꯒꯠꯂꯨ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ ꯂꯩꯔꯥꯡꯗꯨ ꯃꯃꯥꯅ ꯀꯧ ꯉꯥꯡꯕꯒ ꯇꯥꯁꯤꯟꯅꯗꯕ ꯃꯈꯩ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯌꯦꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯕꯁꯟꯇꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇꯦ ꯁꯨꯃꯥꯡꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯑꯗꯨꯝ ꯂꯩ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯀꯤꯔꯦ ꯃꯃꯥ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯁꯈꯤꯗ ꯁꯤꯡꯅꯗꯨꯅ ꯕꯁꯟꯇꯗꯨ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯃꯥꯅ ꯍꯥꯏꯍꯧꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯈꯛ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯑꯗꯣ ꯑꯐꯕ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠꯂꯣ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯟꯊꯧ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯕ ꯐꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯂꯩꯔꯥꯡꯗ ꯌꯦꯡꯂꯒ ꯃꯥꯗꯤ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯀꯩꯅꯣ ꯂꯩꯀꯥꯏ ꯏꯕꯨꯡꯅꯤ ꯍꯥꯏꯔꯒ ꯋꯥꯉꯥꯡ ꯑꯃ ꯇꯧꯏꯗ ꯐꯔꯦꯁꯦ ꯅꯣꯏꯒꯤ ꯋꯥ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯅꯪ ꯄꯨꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯄꯨꯔꯛꯏ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯁꯤ ꯄꯨꯔꯒ ꯑꯁ ꯌꯥꯗꯗꯣꯏꯅꯤꯅꯦ ꯀꯗꯥꯏ ꯄꯨꯔꯛꯑꯗꯤ ꯄꯤꯔꯣꯗꯅ ꯂꯩꯔꯥꯡꯁꯨ ꯁꯦꯜꯗꯨ ꯐꯠ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯁꯦꯜꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯂꯩꯔꯥꯡꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯂꯒ ꯆꯠꯈꯤ ꯈꯪꯅꯔꯝꯕ ꯀꯧꯕꯅꯤꯅ ꯆꯥꯎꯔꯦꯜꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯇꯣꯛꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯔꯥꯡ ꯅꯪꯁꯦ ꯍꯥꯟꯅ ꯑꯩꯒ ꯈꯪꯅꯔꯝꯃꯤ ꯂꯣꯏꯅꯔꯝꯃꯤꯀꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯏꯁꯥꯅ ꯏꯁꯥꯗ ꯀꯨꯠꯆꯕ ꯄꯣꯛꯏ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯝꯆꯠ ꯀꯥꯝꯂꯤꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯐꯅ ꯈꯟꯕ ꯑꯝꯇ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯃꯈꯩ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨꯅꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯕꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯗꯣ ꯈꯪꯉꯤꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒꯤ ꯍꯛ ꯑꯗꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯄꯤꯔꯝꯃꯣꯏꯗ ꯁꯤꯁꯦ ꯁꯟꯊꯤ ꯁꯟꯌꯨꯡ ꯃꯅꯝ ꯅꯝꯂꯒ ꯂꯤꯠꯂꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏꯗ ꯃꯗꯨ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯏ ꯑꯁꯨꯝꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯂꯩꯔꯥꯡ ꯐꯠ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜ
ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯩꯔꯥꯡꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯣ ꯂꯩꯔꯥꯡ, ꯅꯪꯁꯦ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯂꯝꯀꯤꯠꯄꯤ ꯂꯩꯔꯥꯡ ꯑꯣꯏꯔꯝꯃꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯁꯈꯤꯗꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗꯕ ꯃꯈꯩ ꯌꯦꯡꯕ ꯆꯠꯅꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯠꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯊꯝꯕꯥꯜꯅ ꯆꯤꯡꯅꯕꯗꯤ ꯂꯩ, ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯡꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕ ꯃꯐꯝ ꯑꯣꯏꯔꯨꯕꯅ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯈꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯔꯕ ꯑꯗꯨꯗ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯈꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯗꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯈꯤ꯫ ꯃꯤꯍꯥꯠꯄ ꯑꯗꯨꯗꯤ ꯈꯪꯗꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯔꯥ, ꯑꯉꯥꯡꯅ ꯃꯩ ꯀꯤꯗꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕꯅꯤ꯫ ꯈꯨꯔꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯈꯨꯔꯥꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ꯫ ꯑꯗꯨꯒ ꯈꯨꯔꯥꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ ꯊꯕꯛ ꯏꯇꯧ ꯇꯧꯕꯤꯗꯦꯗ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯥꯅꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯌꯥꯗꯤ ꯌꯥꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯍꯥꯏꯗꯨꯅ ꯀꯌꯥꯁꯨ ꯌꯥꯝꯅ ꯍꯥꯞꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯇꯗ ꯄꯦꯟꯗ꯭ꯔꯤꯕ ꯅꯪꯕꯨ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯩ ꯉꯝꯃꯔꯣꯏ꯫ ꯑꯣ ꯈꯨꯔꯥ ꯁꯦꯡꯅ ꯉꯝꯃꯔꯣꯏ? ꯉꯝꯃꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯈꯤꯗꯣ ꯈꯨꯔꯥ ꯕꯁꯟꯇꯅ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯁꯦꯡꯗꯣꯛꯂꯨꯔꯁꯤꯔꯣ? ꯑꯩꯕꯨꯗꯤ ꯐꯔꯤꯅꯤ, ꯈꯨꯔꯥꯗꯤ ꯐꯖꯔꯅꯤꯗꯣ꯫ ꯊꯥꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯕꯁꯟꯇ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯧꯈ꯭ꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯃꯁꯥꯗ ꯑꯗꯨꯝ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯇꯞꯅ ꯊꯥꯅꯤꯜꯕꯨ ꯊꯦꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕ, ꯑꯗꯨꯒ ꯈꯨꯔꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯕꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ, ꯃꯁꯤ ꯈꯛꯇꯅꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗꯤ? ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯕꯨ ꯀꯔꯝꯅ ꯊꯥꯖꯗꯣꯏꯅꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯀꯅꯥꯁꯨ ꯊꯣꯔꯛꯑꯔꯣꯏ꯫ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯂꯟ ꯊꯨꯝꯁꯦ ꯄꯥꯝꯕꯒꯤ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯅꯤꯜꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨꯗ ꯈꯪꯂꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝ ꯆꯠꯁꯤ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯀꯣꯏꯕꯤꯅꯕ ꯅꯨꯄꯥꯗꯤ ꯌꯥꯝꯃꯤ, ꯂꯧꯕꯤꯅꯕ ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯟꯗꯦ ꯍꯥꯏꯕ ꯕꯁꯟꯇꯅ ꯈꯪꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯕꯁꯟꯇ ꯇꯥꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯇꯥꯗꯧ ꯁꯔꯨꯛ ꯊꯥꯅꯤꯜꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯁꯅꯨ ꯈꯜꯂꯝꯃꯤ꯫ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯕꯁꯤ ꯐꯔꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯁꯅꯥꯁꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯊꯥꯁꯅꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯅ ꯅꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯥꯖꯕꯤꯈ꯭ꯔꯁꯦ꯫ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯃꯈꯣꯏꯗꯤꯅꯦ ꯍꯔꯥꯎꯕꯅ ꯉꯛꯀꯅꯤ꯫ ꯃꯃꯥ, ꯂꯩꯅꯝ ꯌꯥꯎꯗ꯭ꯔꯕ ꯅꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯅ ꯀꯩꯁꯨ ꯄꯥꯝꯕꯤꯔꯔꯣꯏ, ꯑꯍꯦꯟꯕꯗ ꯄꯥꯝꯗꯨꯅ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯏꯀꯥꯏꯕ ꯆꯣꯞꯄ ꯃꯌꯥꯝ ꯑꯁꯦ ꯃꯗꯨꯒꯤꯅꯤ꯫ ꯃꯈꯥꯒꯤ ꯏꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯁꯦꯜ ꯄꯥꯏꯕ, ꯑꯗꯨꯛ ꯐꯖꯕ ꯏꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯎꯔꯦꯜꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯣꯏ ꯃꯄꯥ? ꯏꯇꯣꯝꯆꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯤꯡꯕ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯎꯔꯦꯜꯕꯨ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯃꯥꯗꯤ ꯑꯐꯕ ꯃꯌꯥ ꯅꯨꯄꯥ ꯈꯟꯕ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯁꯣꯏꯕ ꯀꯣꯛ ꯇꯥꯔꯦꯅꯦꯍꯦ ꯃꯃꯥ꯫ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯍꯩꯗꯨꯅꯤ, ꯃꯥꯅ ꯐꯪꯂꯤꯕꯁꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯗꯨ ꯅꯨꯄꯤ ꯊꯤꯕ ꯊꯥꯅꯤꯜꯗ ꯊꯥꯖꯔꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯉꯝꯃꯤ ꯉꯝꯃꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯃꯥ ꯃꯄꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯧꯔꯕꯅꯤ ꯁꯥꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯥꯅꯤꯜꯗꯨ ꯕꯁꯟꯇꯒꯤ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯕꯁꯟꯇꯒꯤ ꯃꯐꯝꯗꯨ ꯄꯨꯔꯥ ꯃꯪꯒꯨꯝꯕꯅꯤ꯫ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯥꯅꯤꯜꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯂꯩꯍꯧꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯝꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯆꯥꯎꯔꯦꯜꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯄꯣꯛꯂꯝꯃꯤ꯫ ꯕꯁꯟꯇ ꯑꯃꯗꯤ ꯊꯥꯁꯅꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯂꯩꯔꯥꯡꯗꯤ ꯆꯥꯎꯔꯦꯜ ꯎꯕꯗ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯄꯣꯛꯂꯗꯨꯅ ꯅꯣꯟꯊꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯇꯣꯝꯇ ꯈꯜꯂꯤ,
ꯅꯪꯅ ꯂꯝꯀꯤꯠꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯝꯀꯤꯠꯄꯤ ꯑꯣꯏꯔꯝꯕꯅ ꯉꯁꯤꯗꯤ ꯎꯅ ꯎꯅ ꯑꯗꯨꯃꯛ ꯊꯝꯅꯈꯤꯕ ꯇꯥꯕꯅꯤ꯫ ꯕꯁꯟꯇꯒ ꯊꯥꯁꯅꯥꯒꯁꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅꯗꯤ ꯄꯦꯟꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯕ ꯌꯥꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯊꯃꯣꯏꯗ ꯊꯥꯅꯤꯜꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯄꯥꯞꯇꯤ ꯃꯈꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫